आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरुवाइबा पाव मणिपुर की बीजेपी लेजिस्लेचर पार्टी की लुचिंग खन्ननबा सेल थुम मंत्री निर्मला सीतारमण अमसुंग आइन मंत्री किरेन रिजिजू ngasi इम्फाल दा थुंगलरबा याय मणिपुर दा ngasi यावसंगनिनी चनबगी पिचकारी थौरम पांगथोकली भारत अमसुंग जापान की 13 सुबह चही की ओइबा अवांगबा थाकी मिफम ngasi नुमिदांग वायरम न्यू दिल्ली दा पांगथोकलगनी अमसुंग लैबाक सिनबा थुंगना चतरिबा कोविड-19 की वैक्सीन कापगी खोंजंगदा उजिक फावबदा वैक्सीन डोज कोटी 138 लाख मरी हेना कापख्रे लैबाक असिदा हुजिक ओइरिबा कोविड-19 की फिबम येंगलगा ताबिरिबेसिंगना लाइचत असिदी ngak thoknaba makha gi niyam singa singak na chatpinaba haijari vaccine kapa yaraba mipum khudingmak suksoi soidana vaccine kap thokpiyo face mask sopiyo social distancing suksoi soidana ngakpiyo amadi khutsa singna hamdokpiyo maimit sengna tathokpiyo hojik mapung oiba paw मणिपुर की बीजेपी लेजिस्लेचर पार्टी की लुचिंग खन्ननबा बीजेपी पार्लियामेंटरी बोर्ड ना मणिपुर की इंचार्ज होना हापख्रबा केंद्र की मंत्री अनि सेल थुम मंत्री निर्मला सीतारमण अमसुंग आइन मंत्री किरेन रिजिजू ngasi इम्फाल दा थुंगलरबा याय पाव खरगी मतुंग इना मखोइना सरकार सेमनबा थौरांग सिंगसु लौखलबा याय हाइरी निंगसिंगबा याय हदकता पांगथोखिबा 12 सुबा मणिपुर विधानसभा मिखलदा बीजेपी ने सीट 19 फंगदुना चाउना माई पाखिबनी कुकी पीपल्स अलायंस जेडीयू अमदी इंडिपेंडेंट अनिनसु बीजेपी सरकार दा सौगतकनी हाइना फोंदोखरबनी अमरोमदा हानागी फॉरेस्ट मंत्री अवांगबो न्यूमाइबु नागा पीपल्स फ्रंट एनपीएफ की लेजिस्लेचर पार्टी की लुचिंगबोइना खनख्रे दोलगी स्टेट यूनिट की प्रेसिडेंट सु ओइरिबा श्री अवांगबो बु येतनबा लेतना लुचिंगबोइना खनखिबनी हंदक पांगथोखिबा राज्य विधानसभा मिखलदा एनपीएफ ना सीट 5 दा माइ पाखी मणिपुर दा ngasi यावसंगनिनी चनबगी पिचकारी थौरम पांगथोकली इम्फाल की श्री श्री गोविंद जी मंदिर दा तोंगान तोंगान मफम कयादगी होली पला सिंगलाकना दुना गोविंद जी की थौगल तौररी अयुक अंगनबदा अंगांगसिंगना युमथोंगदा नाकातेंगबा चनखी अखोइगी पाउमिना हाय हंदकदी लंबी लमजाउ थातुना सेलमुनबगी थोंगदी इउ उद्रे लेकाई लेकाई द पांगथोकबा स्पोर्ट्स की थौरमसिंगदा ओइना माइ ओनसिनबा उइ इम्फाल की ऐतिहासिक ओइरबा कंगलादगी यावसंग स्पोर्ट्स की मैरा लौबसु लेपतना लाकनरी लंबी द गाड़ी चेनबगी चांग हंथाबगा लोइनाना कैथेल अमदी दुकानसिंग इफम फमनबो उदे नुमिदांगी मतमदा लेकाईगी लंपाकसिंगदा थाबल चुंगनरी मणिपुर दंगरंग कोविड के अनाबा मिहोय मापन नाबा पाखिबगा लोइनाना हुजी कोविड के एक्टिव केस सामा उहम लैरी ngarang नौना मिहोय मरी पॉजिटिव ओबे थेनखी अपुनबा पॉजिटिव केस लाख अमल इसिंग कुंट्रा तारे छुमना कुंट्रा मापन की मनुंगदा लाख अमल इसिंग कुंट्रा मरी चनिपान तारा तरुक नाबा पाखिदुना नाबा फबगी चांगचादा मरफुदानी 5.9 ओइरे हुजिक फावदा लाइचत असिदगी मिहोय लिसिंग अनि चामकुन लैखिद्रे राज्य असिदा हुजिक फावदा वैक्सीन डोज लाख 19,63 सुपना 13 कापख्रे मसी मनुंगदा अहानबा डोज दा लाख 15,63 चनिपान अमसुंग अनिसुबा डोज दा लाख 13,63 मरी चनिपान 73 नी प्रिकॉशन डोज ना 63,450 मरी कापख्रे
Iril Turelgi ising imai kai hena hanthakibadagi Imphal Sanjen Thongda leba Officers Quarter Jenims Hospital New Jekon Nongmaibung Tribal Colony Soibam Laikai Ayang Pali Lambi Kongpal Khurai Sajor Laikai Thodam Laikai Thangjam Laikai Tinchit Road Telipati Wangkai Khuno Hata Top Khongnang Makhongna Jingbam Maphamsingda Sang Naine ising piba ngamloi haina Raijagi Public Health Engineering Bibhagi Jerol Amana Hairi Sayolama Jumna Chathagadaba Nagaland Bidan Sabagi Bajen Mipham Rajapal ki Basan Galoina Nanga Sidege Hokre Sel Thungi Bibhag Supuriba Mukhyamantri Nyai Furiona Tha Si Kuni Thoida Rajagi Budget Sabhada Puthokani Mipham Tha Asi Tha Sigi Kunmangada Luisingani Tabiriba Pawse Akasbani Imphal Dagini Bharat amasung Japan gi taramari suba chahi gi oiba awang bathaki mipham aji numidang waram New Delhi da pangthok lagani Pradhan Mantri Narendra Modi na batan tawbadagi Japan gi Pradhan Mantri Kishida Fumio ngasi numit ungba matung da mipham si yauna bagi da New Delhi da thunglagani mamangi Bharat amasung Japan gi chahi gi oiba awang bathaki mipham lisingani tarani bangi October thada Tokyo da pangthok khibani Akasbani Paumina Hai Ngasigi Bharat amasung Japan gi oiba awang bathaki mipham asi Sri Modi amasung Sri Kishidagi oinasu ihan hanba miphamni Bharat amasung Japan leibak anina lam kayada tengbang pinaduna lakli mipham asina leibak ani gi tengbang pinaba amadi mari hna phagat hanaba thabak paikhan abagi khudong jaba amasu phanghalagani Luchingba nina lamdam gi oiba amadi malem gi oiba wafam kaya gi matang dasu wari sanagani Lisingani kun amasung lisingani kun mathoidadi COVID-19 laichatna maram oiduna leibak anigi oiba awang bathaki mipham asi pangthokhide Kendra gi Griha Mantri Amit Shahna Jammu dangasi Central Reserve Police Force CRPF ki marphum doi suba rejing de pereta saruk yagani Jammu gi Maulana Azad Stadium da pangthokpa thauram aduda Sri Shahna wangangani Handake asina CRPF ki rejing de peret Delhi gi wangmada pangthokpa ihan hanbani Thauram adugi tungda Griha Mantri na Police Lanmi Paramilitary Force amadi Intelligence Agency singi makok thongba official singa punna pangthokpa awangba thaki security gi mipham amada su saruk yagani BJP na Lok Sabha amadi Rajya Vidhan Sabha gi marake mikhal gi damak makoi gi mirep singi ming lauthokre nongchup Bangla gi Asansol Lok Sabha sita MLA Agni Mitra Pol na dol gi mirep oiragani aduga Rajya adugi Beligans Vidhan Sabha Kendra da Keya Ghospu mirep oina thagat lagani Bihar gi Bochahan Vidhan Sabha Kendra da Baby Kumari Maharashtra gi Kolhapur North Sitana Satyajit Nana Shivaji Rao Kadambu dol gi mirep oina thagat lagani sitching asigi marakki mikhal April tarani thoida pangthokadabani tha asigi kunmari phawada mirepje pisanba yagani Leibak sinba thungna chathariba COVID-19 gi vaccine kapagi khongjangda hojik phawada vaccine dose koti chama marphuma thoi lakh mari hena kapkhre haksel mantralaina hai haukiba pungkun mari da vaccine dose lakh manga lising marphu mari hena kapkhi hairiba matam asi manungda leibak asida covid ke anoba case lising ani sumno humphuda manga thengnakhi masiga loina na leibak asida covid ke active case lising kuntare chanipan sumna ani leiri haukiba pungkun mari da covid ke anaba mioi Singahum Chahum, Marphum doi naba Hakibaga Loinana, Laina Sidaki naba Parakbagi Chang Chada, Marpudrani Pandas Mik Tariat Hum Yaure, Laibak Asida Ujik Pava the Puna COVID Kit Sample Koti, Humpudrani Pan Lakuni Toirom, Test Taukre. Information amasung Broadcasting Secretary Apurva Chandra amasung Actor R. Madhavana ngasi Dubai Expo lising ani kungi India Pavilion da Media and Entertainment Fortnight hugdokani. Information amasung Broadcasting Mantralayna Media and Entertainment Fortnight asi sinbagi pandamdi lam asida Bharat ki haitoi singdoiba kaya adu unaba amadi lam sida sel thadaba mioi singi pukning chingchinabani. Expo asida information amasung Broadcasting Secretary Apurva Chandrana Mantralay asigi mihut kangbo amalu jingli makhoi singadugi manungda Doordarshan ki Director General Mayanka Agarwal Information amasung Broadcasting Mantralay ki Joint Secretary Brikam Sahai Central Board of Film Certification ki CEO amasung National Film Development Corporation of India ki Managing Director Ravinder Bhaskar Yauri
लोइसिल्लकपदा कोविड-19 दगी ngakthoknaba vaccine kapthokpa face mask sopa phutaruk lamna leiba khushamadi maimi taru tanana thamba heba sambatong singa singak na chatpinaba amuk hana ningsingjari aroibada maruiba pau amu ana Manipur ki BJP legislature party ki luchingba khananaba selthum mantri Nirmala Sitharaman amasung ain mantri Kiren Rijiju asi Imphal da tunglarba yai Manipur da ngasi yausang nini chanbagi peskari thoram pangthokli Bharat amasung Japan gi taramari suba chahi gi oiba awang mata ki mipam ngasi numidang waram New Delhi da pangthoklagani amasung laibak sinba thungna chathariba COVID-19 gi vaccine kapagi khongjang da hojik phawada vaccine dose koti chama marphuma thoi lak mari hena kapkhre Paulo Jare